angan bani Yasna yuhin magawari siya na ifonda. Now, ay kang di, suting buting na di haiba. Nang sige pa sa nahanda ingon na hirap kay donggi. Imay managtaga laaga matigunda sara boyre. Ije, hauzukta khara ingtarak pada ngairi kokse. Ay yumdaga sangak bane ngamkiroy. Yasna saung na hairi. Minnay nupi se ay dogyong. Mana pao haidana khanglibo oiram gani. Paisa su tap tapa makhai lauthokiba mandom cha taw ngambiduna. Aduga hauzukna akhoi gi thabakta su pusin mangamde. Mani yumsigi mapu agi haraklani khara lairadi. Nisa lai chuba sisune nupi gi hakandaga mama mana okhoidaga onsilaga tawriba. Ise wangang lukino. Ije da monsin birakani. Imana sida lao haibani ije su. Aduga farak tarakani ba cheksulogo. Wa se phagi dagi sumlusile. Lot pa yarak loidori. Ay thabak chille. Sida tum laini. Kanana kedong ngamdorige. Nang to bunun pana to gumna kwe chen zabani. Adu yam kirakli duna kaige. Chela se pau tamo laklaga sahalan sarami sini. Makok sakpa midu gi manakta ay halakiroi. Uncle ga ay haying su impal thatokgani. Columbia chatkani. Imadi. Imasu yauni. Ho phare thamo. Aduga ne nang hause engoda lising yang khai tharo. Ay thabak layeba. Thamage. Makoina haiba yade makoina tauge thorang ba thabak thoram kaihelli. Haini Yasna do leinabu sathina sauri. Fattaba migi haunabi makokda afaba khantaba haiba ama leite. Sakhumda chak thonglaga leiriba leinagi manakta laklaga masamdu ta fekta pairaga sroso singthorei. Pakhatpoi khangboi leina China kholdoga Yasna na puba maikeida maso adum inarei. Inama kaino torisibo. Kaman rumduda putholaga laktana hekta inthui. Saubaga mapaga su leiramni. Mamauda tuk tamthina tawriba matawduda Syamras masa thak nituna laurei. Yaisana karino nangda tawribado. Laina masamdu laktana chimibagi samkhongdagi I chen tharaktuna maraibakta tar'i. Chawma phuhogoli changsinbadi ngamde. Matam pumbada badana pibidoigi ngaiduna leibani phattaba makhoidi. Machamakni khanna luna tawjabasu lana ubiduna pauthokna bohonabani. Madu khangbana chawba lainagi manak changsilaga mating pangludre. Yasna na. Baba, masigi lamchat naidabise. Yum asidagi tanthokiba tare. Sa nga gi lamsa chatlaga mani yumsida tusonbi sadana leiri. Kayam kuina no mani yumsida lanjadabi saraga leidoise. Minai masa nang yam hele ne. Hai singbi nang asidagi ne yumsida leiba yaroi. Laina mapi chatum tai. Mangonda tawriba mayamse ma khangba ware. Nahan makhaidi khangbani. Mingonda wa kanna ngang mangamsadabini. Adubo ngasidi khang mangamdraduna magisu pendaba hairi. Aina na khotna kari lankrage. Lamsat naidabi hainasu thina jaibiba. Lamsat naidaba mayamgi maraktuda pusinna bona khoino anaba. Aduga irana ingonda siri. Aisa sana polo. Na khoina puningba maike da puraga haiba sumna otkadabagi saruk. Aisa matu kaklaga halo. Hingna mai thabiro. Ai hiningdre. Ai ware. Ai yam ware. Kumlakpaduda so sauningduna Yasna lainagi mamaida amukaso kupangna thazilei. He, nachindo kumakano. Nandom chadna lupa lakayano. Akhoidagi nangi izatgini na lawkhrise. Hoine, adubu se khara lawraga yonthorakpa nangna bu kyam sugo chani haige. Aina haisini nang yumsida ne leiba yaroi. Ngasidagi chatkigadabani. Lainana han makai khangludaba wafam kaya Yasna na palakpada mapi ira chenna taru mitsna aniduna tatu yingzarei. Kari haiba. Haibu yonthorakpa. Khangsinadaba sarana ibema. Yamni yeningdre. Mapan thongi lansdada bi manba. Ing tapina saktudane apangba khangzadaba mi kayagi thamoi noktanaba moi them tawbirano. Yam thuna sakro haisini. Pangleida leigidine haide akhoigi mayoktaga leina bhotnaba sarine. Laina pendaba amadi thazadaba mana khaludaba mayamduna ma angaubi ole. Mangduna laikre. Syamras amadi chawba lainagi matau yingba ngamzade. Pangal sonba makhoina karidi tawruni. Hagotuna mamowu thimba ngamdrabaso angamba machinduna hairei. Imauna kari tawramle. Aigi imausinabo kari lamsat naidaba thabak tawragene. Yasna do ting heklawi. Mamin anidu hingchabigumna on khatlaga
ꯃꯄꯥꯗꯣ ꯈꯣꯟ ꯋꯥꯡꯈꯠꯂ ꯍꯥꯏꯔꯛꯏ ꯍꯅꯨꯕ ꯈꯣꯡꯇꯦꯛꯄ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ ꯏꯃꯧ ꯀꯥꯏꯅ ꯅꯈꯣꯡ ꯇꯦꯛꯄ ꯌꯨꯝꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯄ ꯉꯝꯗꯕ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯉꯥꯡꯂꯤꯕ ꯅꯃꯧ ꯏꯪꯇꯞꯄꯤ ꯃꯥꯟꯕꯤꯁꯦ ꯍꯣꯇꯦꯜꯗ ꯔꯨꯝꯗ ꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯕꯒꯤꯅꯦ ꯋꯥꯊꯣꯛꯅ ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯌꯦ ꯆꯞ ꯃꯥꯟꯅꯕ ꯋꯥꯊꯣꯛꯇꯒꯤ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯁꯦ ꯂꯩꯅꯥ ꯀꯞꯂꯒ ꯏꯅꯝꯃ ꯀꯧꯔꯛꯀꯅꯣ ꯅꯪ ꯃꯗꯨ ꯑꯔꯥꯟꯕꯅꯦ ꯍꯥꯏꯒꯦꯔꯣ ꯑꯉꯥꯎꯕ ꯏꯄ꯭ꯋꯥꯁꯤꯁꯨ ꯅꯪꯅ ꯅꯝꯗꯅ ꯂꯩꯁꯤꯜꯂꯒ ꯁꯦꯜ ꯇꯞꯇꯥꯏ ꯂꯧꯊꯣꯛꯂꯦꯗꯅ ꯂꯩꯅꯥ ꯃꯥ ꯂꯥꯟꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯐꯠ ꯐꯠ ꯍꯥꯏꯔꯛꯏ ꯃꯄꯥꯕꯨꯡꯅꯁꯨ ꯌꯦꯡꯂꯤ ꯄꯥꯕꯣ ꯅꯃꯧꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯣ ꯑꯩ ꯂꯥꯟꯗꯤꯌꯦ ꯏꯃꯥꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯈꯨꯄꯥꯛꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯅ ꯊꯥꯖꯤꯟꯕꯤꯔꯛꯂꯦ ꯃꯈꯣꯏꯒꯤ ꯃꯔꯥꯜꯗꯣ ꯈꯨꯝꯖꯤꯟꯅꯕ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯅꯥꯗ ꯄꯨꯝꯅꯃꯛ ꯇꯥꯏꯁꯤꯟꯕꯤꯔꯛꯂꯦ ꯃꯃꯥꯅ ꯁꯤꯟꯕ ꯄ꯭ꯂꯥꯟꯅꯤ ꯈꯪꯉꯤ ꯌꯥꯏꯁꯅꯥꯁꯨ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯐꯠꯇꯕ ꯃꯌꯥꯝꯗꯨꯅ ꯂꯣꯠꯁꯤꯟꯈ꯭ꯔꯒ ꯂꯩꯅꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯇꯥꯟꯊꯣꯛꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯄꯅꯤ ꯁ꯭ꯌꯥꯝꯔꯥꯖ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯦ ꯃꯃꯧ ꯂꯥꯜꯂꯣꯏ ꯍꯥꯏꯕꯁꯤꯗꯤ ꯃꯄꯣꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯊꯥꯖꯩ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯒꯨꯟ ꯈꯪꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯕꯁꯨ ꯂꯝꯆꯠ ꯃꯨꯟꯅ ꯈꯪꯂꯕꯅꯤ ꯃꯆꯥ ꯑꯍꯨꯝ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯕꯁꯨ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯃꯥꯒꯤ ꯃꯅꯤꯡ ꯇꯝꯅꯤꯡꯕꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯕ ꯉꯝꯕꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯈꯪꯉꯤ ꯌꯥꯏꯁꯅꯥ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯁꯥꯗꯤ ꯅꯈꯣꯏꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠ ꯆꯠꯇ꯭ꯔꯤꯕꯗꯤ ꯅꯈꯣꯏꯅꯤ ꯑꯩꯒꯤ ꯏꯃꯥꯡꯗꯅꯦ ꯀꯨꯏꯅ ꯂꯩꯔꯅꯨ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯥꯏꯁꯅꯥ ꯂꯩꯅꯥꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯌꯥꯏꯁꯅꯥ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯆꯥꯎꯕ ꯍꯧꯖꯤꯛꯇ ꯂꯩꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯐꯤꯕꯝꯗꯣ ꯏ ꯇꯩꯔꯦ ꯃꯀꯣꯛꯇꯁꯨ ꯃꯁꯝꯗ ꯂꯥꯛꯇꯅ ꯆꯤꯡꯕꯤꯈꯤꯕꯒꯤ ꯕꯦꯃꯥ ꯆꯩꯅꯥ ꯑꯃꯠꯇ ꯈꯪꯗꯕꯒꯨꯝ ꯂꯩꯅꯥ ꯂꯩꯃꯥꯏꯗꯨꯗ ꯐꯝꯂꯤ ꯃꯄꯤꯁꯨ ꯂꯦꯞꯇꯦ ꯁꯤꯟꯊꯕ ꯀꯀꯥ ꯑꯩ ꯂꯥꯟꯗꯤꯌꯦ ꯑꯕꯣ ꯅꯃꯧ ꯂꯥꯟꯗꯤꯌꯦ ꯀꯀꯥ ꯈꯪꯉꯤꯅꯦ ꯁꯤ ꯍꯧꯒꯠꯂꯣ ꯍꯤꯗꯥꯛ ꯍꯥꯞꯄꯨꯁꯣ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯅꯦ ꯍꯧꯒꯠꯂꯨꯁꯦ ꯁ꯭ꯌꯥꯝꯔꯥꯖꯇꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯀꯞꯄ ꯈꯥꯡꯂꯤ ꯃꯥꯒꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯃꯥꯁꯨ ꯈꯥꯡꯕ ꯋꯥꯔꯦ ꯃꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯗꯕꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯗꯦ ꯃꯗꯨꯅ ꯍꯦꯟꯅ ꯆꯥꯛꯂꯤꯕꯅꯤ ꯃꯍꯥꯛꯇꯤ ꯋꯤꯜ ꯆꯤꯌꯔꯗꯨꯗ ꯌꯥꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯧꯒꯠꯄꯁꯨ ꯉꯝꯖꯗꯦ ꯃꯈꯨꯠ ꯈꯨꯠꯇꯨꯝ ꯇꯥꯗꯨꯅ ꯈꯥꯡꯂꯤ ꯃꯤꯀꯨꯞ ꯈꯔ ꯀꯞꯂꯝꯂꯕꯁꯨ ꯂꯩꯅꯥ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯤ ꯁꯠ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯐꯤꯕꯝꯗꯨꯗ ꯑꯗꯨꯃꯛ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯆꯥꯎꯕ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯇꯥꯟꯅꯔꯨꯏ ꯏꯕꯦꯝꯃ ꯀꯗꯥꯏꯗꯅꯣ ꯅꯪꯕꯣ ꯂꯩꯅꯥ ꯈꯨꯝꯂꯝꯗꯦ ꯍꯟꯅꯁꯨ ꯌꯦꯡꯂꯝꯗꯦ ꯒꯦꯠ ꯋꯥꯡꯃ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯆꯥꯎꯕ ꯁ꯭ꯌꯥꯝꯔꯥꯖꯇ ꯑꯣꯟꯁꯤꯜꯂꯒ ꯄꯥꯈꯠꯅ ꯍꯥꯏꯖꯩ ꯏꯕꯦꯝꯃꯁꯦ ꯀꯗꯥꯏꯗꯅꯣ ꯆꯠꯈ꯭ꯔꯦ ꯀꯝꯗꯧꯅꯤ ꯆꯥꯎꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯀꯩꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯑꯩꯅꯤ ꯑꯩꯒꯤ ꯆꯥꯅꯕꯗ ꯍꯨ ꯍꯥꯞꯇꯨꯅ ꯄꯤꯖꯔꯣ ꯑꯩ ꯇꯨꯝꯈ꯭ꯔꯒꯦꯅꯦ ꯆꯥꯎꯕ ꯁꯔ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯇꯧꯍꯩꯗꯦ ꯅꯃꯧꯁꯤ ꯂꯥꯟꯅ ꯂꯧꯔꯕ꯭ꯔꯥ ꯁꯔꯁꯨ ꯄꯨꯝꯅꯃꯛ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯒꯤ ꯊꯧꯔꯥꯡꯅꯤ ꯁꯔ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯔꯤꯁꯤꯅ ꯃꯇꯝ ꯆꯥꯅ ꯃꯐꯝꯗꯨꯗ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯅꯃꯧꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯪꯗꯦ ꯅꯝꯍꯥꯗꯨꯅ ꯅꯃꯧꯕꯨ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯅꯃꯧꯒꯤ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯁꯔ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯊꯨꯡꯗ꯭ꯔꯕꯗ ꯃꯔꯥꯜꯁꯤꯡꯗꯣ ꯑꯃꯨꯛ ꯂꯣꯠꯁꯤꯟꯅꯕ ꯃꯃꯥ ꯂꯝꯆꯠ ꯆꯨꯝꯗꯕꯤ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯃꯥꯡꯍꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯠꯅꯕꯤꯔꯤꯕ ꯂꯥꯟꯖꯗ꯭ꯔꯕ ꯏꯃꯧꯁꯤꯗ ꯑꯃꯨꯛ ꯃꯔꯥꯜ ꯁꯤꯖꯤꯟꯕꯤꯔꯤ ꯌꯨꯝꯗ ꯂꯩꯖꯔꯕꯁꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯈꯪꯕ ꯆꯥꯎꯕꯅꯤ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯨꯅ ꯁ꯭ꯌꯥꯝꯔꯥꯖꯄꯨ ꯈꯪꯍꯜꯂꯤ ꯇꯥꯟꯖꯥ ꯉꯥꯏꯕꯅꯤ ꯃꯍꯥꯛꯇꯤ ꯑꯁꯦꯡꯕ ꯑꯗꯨ ꯐꯣꯡꯗꯣꯛꯅꯕꯒꯤ ꯂꯩꯅꯥꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯁꯨ ꯍꯥꯏꯔꯛꯏ ꯁꯔ ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯀꯔꯤꯅꯣ ꯆꯥꯎꯕ ꯑꯩ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯔꯣꯏ ꯌꯨꯍꯦꯟꯕꯅ ꯃꯇꯩꯃ ꯑꯁꯤꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯤ ꯏꯃꯧ ꯑꯁꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯌꯨꯍꯦꯟꯕꯒꯤ ꯄ꯭ꯂꯥꯟ ꯀꯥꯏꯕꯗꯒꯤꯅꯤ ꯏꯃꯧ ꯑꯁꯦ ꯀꯩꯁꯨ ꯈꯪꯖꯗꯕꯅꯤ ꯃꯗꯣꯝꯆꯥꯒ ꯃꯈꯨꯔꯥꯒ ꯑꯅꯤꯗꯣ ꯌꯥꯝꯅ ꯐꯠꯇꯦ ꯌꯨꯍꯦꯟꯕꯒ ꯃꯥꯟꯅꯔꯒ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯐꯠꯇ꯭ꯔꯕ ꯁꯔꯒꯤ ꯏꯆꯥꯅꯨꯄꯥ ꯌꯨꯍꯦꯟꯕꯗ ꯁꯤꯟꯅꯔꯛꯄꯅꯤ ꯊꯛꯅꯕ ꯃꯍꯤꯗ ꯄꯪꯊꯅꯕ ꯍꯤꯗꯥꯛ ꯍꯥꯞꯆꯤꯜꯂꯒ ꯏꯕꯦꯝ ꯑꯁꯤꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯒ ꯊꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯀꯥ ꯑꯗꯣ ꯔꯤꯁꯤꯅ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯁꯣꯏꯕꯗꯒꯤ ꯑꯣꯏꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯑꯃꯁꯨ ꯂꯥꯟꯅ ꯂꯣꯏꯅ ꯎꯅꯈꯤꯕꯅꯤ ꯑꯁꯦꯡꯕ ꯑꯁꯨꯝꯕ ꯑꯃꯠꯇ ꯈꯪꯅꯈꯤꯗꯕꯅ ꯉꯁꯤ ꯐꯥꯎꯕ ꯏꯃꯧ ꯑꯁꯤꯗꯇ ꯂꯥꯟꯅ ꯎꯕꯤꯔꯤ ꯃꯌꯥꯝꯅ
थोकिबा वारी मयामदो अमत्ता सिथादा चावबना खंगनख्रे ngasiदी ngasai rishiso tari hairiba mayamdo laina hek thokibaga masu makhada kumtharakpani mamangda thokiba mayamdogi ma amada khangaudre nisagi mayak aduna asiba magum tumlubani marek chumba paw ado masu mayek singna tahawi mana laina po lamsat sumdabini haina lana lawrubado lalabra haina khalakle ningsinglei namitto gi thodokto Namitu rishi yuful da ngauraga maso hotel adugi room amada gyan mangduna taaduna tumli. Christina amadu yuhin bagi plan da pangthaduna laikraba lainagi manakta yuhin ba amuhana changli. Christina na nangi kuta tarabani pusankro. Yuhin banokle tauraga laina da yingli. Ngai ko ngak tumjakisano. Ay sumahi kra thakige. Ay gidama wabiribi nangang ha ngawbi ay kaino. Adumna makhut challe khanna leinabu manakta thamlaga makhoi ani ni hidak thaktuna nungaibada henjin kibani yuhen ba thakpa henman bana phasana ngaw khalakle phibam tada yararoi khanna Christina leinabu ngamboi ngamdaboi hagotlaga yuhen ba mukawi yuhen ba hagolo mi maya mamaksida phasadiba iphong phongle khangnarak ledi sina batare se room da pusankro yuhen ba irum haire Pusulamo, chumna salo. Ani shubarum do adudane. Thong hanglangmani, ay tapna laage. Nishagi reaction di fazana palabani animak. Christina turoy ngamloy lainabo hairibarum do da pusilakpani. Maso nga oribani. Ani suba thong hangba haibaduda thong khasik hanglamba rishina layriba room do da pusilaga lainabo thamlambani. Maiso imam mambaga floor da tuduna layriba Rishibu oda pamungdo da thamlamlaga thongdo thingzilamlaga tholakibani Miyoiba makhoigi fattaba thausalda isormagi afaba thausal machet amadi yauri Lainabu rishigi makhutta takibani second khrada thokiba soibaduna Nongalakpadadi room amattada laiminaremliba nupa nupi anido amanasu ingangaknare Gyan mentada nupibu tathikraba rishinasu Lainabu phana khankidabani lana lawkibani amasu khangnarakduna namdana rishida pisalaki sel hando o hairani kibana madom chana Lainabu hina kanna thazana bohnak piki Lainagi wata kide namdana lamchat suthihan kibani numitto da Lainaga thengna kiba phibamdo ningsinglakduna rishi mikopkhradi manglaga leirure khanjilluraga Lainagi asoiba leiramgani haiba ma thazadre Maramdi asukuibase laina ipa phaduna dumak leiri ikuida mamana lainabo mangna basin kiba aduso amuk ningsinglei mamin ushilaga ngahakti makoktu tapna khanthai nungsiba phawkraba thamoyado hina nungsibagumna tawrakle isam samma mataw amadi nisaga laichuba mangonda minungsi ulakpa tokthorakpa mayamduna phawkiba minungsi ado thamoyorakpagumna ngasidi rishi masadu kaino matawrakle Lainada tauriba mayam ase magi family na ngak to oiramlabada ma hina tamthirakle yuhen bagi miting adubuso ma yaningde sakhumda lakpani adubu changlamda magi romda amuka khatkre makok to puba ngamlaktaba mafamda nisa tainaduna kauthokna bohotnaduna lakpa misak ama oibanina nisa da hekta tainarui khudaktuda guli ani puthoraklaga mayada fathok chinkre aduga ising amuk thakchili Makut kudombi aduna maring chatliba mana tonduda sru amuk naishili mamitu irum taurakle withabadi natte gyan tari wakhal da su kaudri pangal hapchin bagumna mamit khangpang panglaga magi leather jacket amubado listenkre bud amubado so amuk tongsile aduga gari gi shodo helmet ka punna puduna makhada kumthakre Somdana angaubi amagi saktamda laina mayum yorakle iliba mapiduso leiba makhada sro jingle masamdusu iphai samkhongdagi I thokibagi kangsalakpagi phibam amadi mamaida khopangna thakibagi ngorok ngobo khasai do ingangangsile obuda khange yamna otpi nei biraba misakni haiba sangkraba lambelni adubu lambi lamsaw kaya phauduna mayum lakpada ikaiba laikidre sumdring mangduna adumak laklabani Gyan manglabigumna ahingba mada yinglaga
ꯁꯨꯟꯗ꯭ꯔꯤꯡꯅ ꯃꯌꯨꯝꯗ ꯆꯪꯉꯛꯂꯤꯕ ꯃꯁꯨꯅꯨꯄꯤꯒꯤ ꯐꯤꯕꯝ ꯎꯕꯗ ꯃꯕꯣꯛꯇꯨ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯁꯨꯃꯥꯡꯗ꯫ ꯃꯁꯨꯅꯨꯄꯤꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯀꯧꯏ, ꯈꯪꯍꯧꯗꯦ ꯃꯄꯤꯁꯨ ꯇꯥꯔꯛꯄꯅ ꯍꯥꯜꯂꯦ꯫ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ? ꯂꯩꯅꯥ ꯃꯕꯣꯛꯇ ꯀꯞꯅ ꯀꯞꯅ ꯌꯦꯡꯂꯛꯏ꯫ ꯑꯕꯣꯛ, ꯑꯩꯁꯦ ꯀꯩꯊꯦꯜꯗ ꯃꯃꯜ ꯊꯝꯗꯨꯅ ꯌꯣꯟꯕ ꯄꯣꯠꯁꯛꯂꯥ? ꯀꯩꯗꯧꯔꯦ? ꯏꯁꯨꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯑꯒꯦ? ꯍꯥꯏꯌꯨ, ꯑꯕꯣꯛꯇ ꯍꯥꯏꯌꯨ꯫ ꯍꯩꯃ, ꯏꯁꯤꯅ ꯀꯩꯗꯧꯔꯤꯕ? ꯑꯕꯣꯛꯀꯤ ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯂꯩꯅꯥꯗꯣ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯂꯦ꯫ ꯑꯍꯜ ꯑꯗꯨꯁꯨ ꯃꯁꯨꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯀꯞꯅ ꯂꯥꯎꯅꯕꯗꯨꯗ ꯏꯃꯨꯡꯗ ꯅꯣꯛꯈꯦꯗꯨꯅ ꯂꯩꯔꯝꯕ ꯕꯥꯁꯨꯃꯇꯤ ꯃꯇꯩ ꯃꯅꯥꯎ ꯈ꯭ꯔꯤꯁꯇꯤꯅꯥꯒ ꯑꯍꯨꯝꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯍꯨꯝꯗꯨ ꯎꯕꯗ ꯂꯩꯅꯥ ꯃꯕꯣꯛꯄꯨ ꯏꯟꯊꯣꯛꯂꯝꯂꯒ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯏ꯫ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯍꯧꯗ ꯍꯥꯏꯔꯨꯏ, ꯑꯩꯒꯤ ꯃꯃꯜ ꯀꯌꯥ ꯂꯧꯔꯒ ꯑꯩꯁꯦ ꯆꯥꯍꯤꯡ ꯆꯥꯕ ꯃꯈꯣꯏꯗ ꯁꯔꯥꯛ ꯇꯝꯅꯕ ꯌꯣꯟꯊꯣꯛꯂꯛꯂꯤꯕꯅꯣ? ꯑꯩꯁꯤꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯌꯣꯟꯕ ꯌꯥꯕ ꯀꯩꯊꯦꯜꯒꯤ ꯂꯨꯃꯥꯏꯅ ꯌꯣꯟꯕ ꯄꯣꯠꯁꯛ ꯂꯣ ꯏꯗꯣꯝꯆꯥ? ꯀꯗꯣꯝꯗꯩꯅꯣ ꯐꯟ ꯆꯣꯡꯊꯣꯔꯛꯂꯒ ꯏꯕꯣꯆꯧ ꯁꯥꯎꯔꯛꯏ꯫ ꯍꯦ, ꯀꯔꯤꯅꯣ ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯑꯉꯥꯎꯕꯤꯗꯧꯅ ꯆꯣꯔꯣꯜ ꯄꯔꯣꯜ ꯉꯥꯡꯉꯤꯕꯗꯣ? ꯀꯀꯥ, ꯅꯆꯥꯅ ꯉꯥꯡꯂꯤꯁꯦ ꯆꯣꯔꯣꯜ ꯃꯥꯟꯕ꯭ꯔꯥ? ꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯃꯪꯕ ꯁꯥꯒꯅꯨ꯫ ꯁꯤꯃꯛ ꯅꯠꯇꯦ ꯇꯥꯏꯕꯪꯅꯦ꯫ ꯇꯨꯝꯁꯤꯟꯅꯒꯅꯨ, ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯋꯥꯕꯅꯦ꯫ ꯏꯕꯣꯆꯧꯅ, ꯃꯁꯤ ꯃꯆꯤꯟꯁꯤ ꯈꯨꯝꯃꯤꯅꯦ ꯃꯁꯦ꯫ ꯃꯌꯨꯝꯗꯒꯤ ꯈꯠꯅꯕ ꯌꯥꯎꯔꯒ ꯂꯥꯛꯂꯒ ꯌꯨꯝꯁꯤꯗ ꯈꯠꯅꯕ ꯑꯃꯨꯛ ꯍꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯥ, ꯀꯅꯥꯒꯤ ꯃꯃꯜꯅꯣ? ꯅꯪꯕꯨ ꯃꯃꯜ ꯀꯌꯥꯝ ꯂꯩꯕ ꯃꯤ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯌꯣꯟꯗꯧꯔꯤꯕ? ꯀꯀꯥ, ꯕꯥꯁꯨꯃꯇꯤ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯇꯧꯖ ꯁꯥꯔꯤꯁꯦ ꯃꯄꯨꯔꯣꯏꯕꯅꯤꯅ ꯑꯉꯥꯎꯕ ꯅꯤꯁꯥ ꯂꯥꯏꯆꯨꯕ ꯑꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡꯁꯥꯈꯩ ꯐꯨꯕꯤꯔꯛꯂ ꯃꯥꯜꯂꯦꯅꯦ꯫ ꯑꯁ, ꯌꯨꯝꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯥꯟꯇꯤ ꯑꯣꯏꯅꯤ ꯁꯤꯗꯤ? ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯀꯠ ꯆꯀꯠ ꯇꯧꯔꯒ ꯂꯩꯗꯧ ꯁꯔꯨꯛꯅꯦ ꯑꯩꯈꯣꯏ ꯕꯕꯥ ꯑꯥꯗ ꯏꯄꯥꯝꯗ ꯂꯩꯈ꯭ꯔꯁꯤꯕ, ꯃꯁꯨ ꯃꯕꯦ ꯂꯩꯖꯍꯧꯔꯁꯅꯤ꯫ ꯈ꯭ꯔꯤꯁꯇꯤꯅꯥ ꯌꯥꯎꯁꯤꯜꯂꯛꯏ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯔꯒ꯫ ꯀꯨꯏꯔꯒ ꯉꯥꯎꯕ ꯑꯃꯁꯨ ꯌꯥꯝ ꯀꯟꯅ ꯍꯦꯟꯒꯠꯂꯛꯏ꯫ ꯐꯤꯕꯝꯁꯤꯒ ꯂꯥꯛꯂꯤꯁꯦ ꯃꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯏꯀꯥꯏꯔꯤ꯫ ꯅꯛꯅ ꯂꯣꯏꯅꯔꯛꯈꯤꯕ ꯃꯔꯨꯞ ꯃꯍꯥꯛꯄꯨ ꯀꯥ ꯍꯦꯟꯅ ꯊꯥꯖꯔꯨꯕꯒꯤ ꯑꯣꯏꯈꯤꯕ ꯐꯤꯕꯝꯅꯤ ꯉꯁꯤꯒꯤ ꯂꯩꯅꯥꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯦ꯫ ꯈ꯭ꯔꯤꯁꯇꯤꯅꯥ ꯎꯕꯗ ꯃꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯃꯌꯨꯝꯗ ꯂꯩꯔꯝꯕꯗ ꯐꯥꯊꯕ ꯉꯝꯍꯧꯗ ꯆꯪꯁꯤꯜꯂꯒ ꯃꯁꯥ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯆꯩꯔꯛꯏ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯔꯨꯞꯀꯤ ꯊꯥꯖꯕ ꯄꯨꯝꯕꯁꯨ ꯅꯪꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯑꯩꯕꯨꯁꯨ ꯁꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯅꯪꯅ ꯂꯪꯁꯤꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯅꯪ ꯍꯨ ꯀꯥꯝꯁꯤꯟꯕ ꯂꯦꯞꯇ꯭ꯔꯦ꯫ ꯀꯅꯥ ꯑꯃꯨꯛ ꯂꯨꯝꯂꯤꯕꯅꯣ ꯌꯨꯝꯁꯤꯗ? ꯅꯪꯅ ꯌꯨꯝ ꯑꯅꯤꯁꯤꯗ ꯑꯃꯗ ꯑꯃꯨꯛ ꯃꯥꯟꯅꯗꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯔꯒ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ? ꯈ꯭ꯔꯤꯁꯇꯤꯅꯥ ꯂꯩꯅꯥꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯏ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯏꯅꯔꯛꯀꯅꯣ꯫ ꯅꯪꯅ ꯈꯣꯡꯐꯝ ꯆꯥꯗ ꯂꯦꯞꯆꯔꯒ ꯅꯪꯒꯤ ꯑꯁꯣꯏꯕ ꯈꯨꯗꯤꯡ ꯑꯩꯅꯅꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯣ? ꯅꯨꯃꯤꯠꯇꯨꯗ ꯅꯪꯒ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏꯗꯨꯅꯕꯨ ꯊꯧꯗꯣꯛꯇꯣ ꯑꯩꯅꯅꯦ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯂꯥꯟꯗ꯭ꯔꯣ? ꯂꯩꯅꯥꯅ, ꯈꯣꯡꯐꯝꯗꯨꯁꯨ ꯅꯪꯒꯤ ꯈꯣꯏꯍꯤ ꯇꯩꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨꯅ ꯄꯪꯊꯗꯨꯅ ꯂꯦꯞꯍꯟꯈꯤꯕꯅꯤ꯫ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ꯫ ꯃꯔꯨꯞꯅ ꯃꯔꯨꯞ ꯍꯥꯠꯄ ꯍꯥꯏꯕꯗꯨꯅꯤ ꯅꯪ ꯇꯧꯔꯤꯕꯁꯦ꯫ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯜꯂꯨꯕ ꯅꯪꯗꯤ ꯃꯍꯨ ꯄꯨꯕꯤ ꯂꯤꯟ ꯑꯣꯏꯔꯝꯃꯤ꯫ ꯊꯧꯗꯣꯛꯇꯣ ꯅꯈꯣꯏ ꯃꯌꯥꯝ ꯂꯧꯇꯨꯅꯗꯨꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯅꯈꯣꯏꯅ ꯐꯅ ꯂꯣꯟꯅꯕ ꯍꯣꯠꯅꯔꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯂꯦ꯫ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ ꯂꯩꯅꯥꯗꯣ꯫ ꯅꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯌꯣꯟꯊꯣꯛꯄꯤꯕ ꯅꯠꯇ꯭ꯔꯣ? ꯀꯩꯁꯨ ꯈꯪꯖꯗꯕ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯑꯩꯕꯨ ꯅꯈꯣꯏꯅ ꯄꯣꯏꯊꯦꯝ ꯇꯧꯕꯤꯕꯅꯤ꯫ ꯅꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯃꯜꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏ ꯄꯦꯠꯂꯣ꯫ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯁꯦ ꯎꯔꯒ ꯅꯣꯏ ꯄꯦꯠꯅ ꯌꯦꯡꯉꯣ꯫ ꯏꯃꯥ ꯕꯕꯥꯅ ꯊꯝꯕꯤꯔꯝꯕ ꯂꯧꯐꯝꯗꯨꯁꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯅ ꯌꯣꯟꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯏꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗꯕꯅꯦ꯫ ꯏꯃꯥ ꯏꯄꯥꯒꯤ ꯃꯔꯜ ꯈꯪ ꯅꯠꯇꯅ ꯃꯆꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯟꯇꯤꯛꯅꯗꯨꯅ ꯌꯣꯟꯊꯣꯛꯄꯤꯕ꯫ ꯃꯆꯦꯠ ꯐꯛꯂꯒ ꯆꯥꯕꯁꯦ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯑꯣꯠꯀꯗꯕꯒꯤ ꯁꯔꯨꯛ ꯊꯋꯥꯏ ꯁꯥꯅ ꯃꯥꯡꯍꯟꯕꯤꯔꯨ꯫ ꯑꯩ ꯈꯪ ꯅꯠꯇꯅ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯏꯅꯥꯎꯅꯨꯄꯤꯒ ꯑꯕꯣꯛꯀ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯋꯥꯏꯁꯤꯁꯨ ꯂꯧꯔꯣ꯫ ꯑꯗꯨꯒ ꯍꯛꯆꯥꯡꯁꯦ ꯅꯣꯏꯅ ꯄꯦꯟꯅ ꯃꯆꯦꯠ ꯆꯥꯔꯣ꯫ ꯑꯩ ꯋꯥꯔꯦ꯫ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯍꯟꯗꯛꯇꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯕꯣꯛꯇꯣ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯏꯁꯨꯒꯤ ꯑꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯗꯣꯡ ꯄꯥꯝꯕ ꯃꯈꯣꯏꯗ ꯆꯪꯖꯒꯗꯧꯔꯤꯕꯅꯣ? ꯇꯨꯁꯣꯟꯅ ꯍꯤꯡꯕ ꯍꯧꯅꯗꯦ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯣꯔ ꯂꯩꯔꯤꯗꯅ꯫ ꯑꯕꯣꯛꯅ ꯄꯥꯡꯒꯜ ꯁꯣꯜꯂꯨꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯁꯨꯒꯤꯗꯃꯛꯇꯗꯤ ꯑꯕꯣꯛ ꯍꯤꯡꯈꯤꯅꯤ꯫ ꯑꯄꯪꯕ ꯅꯕꯣꯛ ꯑꯩꯅꯗꯤ ꯀꯔꯤ ꯈꯪꯒꯅꯤ? ꯏꯕꯣꯆꯧꯕ, ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯀꯣ꯫ ꯅꯌꯥꯝꯕꯒꯤ ꯏ ꯆꯦꯜꯂꯤꯕ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯅꯪꯅ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ
ꯅꯪꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯕ ꯅꯠꯇ꯭ꯔꯥ? ꯅꯪꯃꯛꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥ ꯈꯜꯂꯨꯗꯕꯅꯤ. ꯑꯐ ꯐꯠꯇꯒꯤ ꯋꯥ ꯅꯪ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯈꯟꯕ ꯉꯝꯗ꯭ꯔꯦꯅꯦ. ꯅꯆꯥ ꯑꯁꯤꯕꯨ ꯅꯪꯅ ꯌꯣꯟꯊꯣꯛꯂꯒ ꯅꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤꯕ ꯅꯪꯕꯨ ꯃꯤꯔꯣ? ꯂꯝꯂꯛꯀꯤ ꯁꯥ ꯐꯥꯎꯕ ꯃꯆꯥ ꯅꯨꯡꯁꯤꯕ ꯍꯩꯕꯅꯤ. ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯤꯕ ꯅꯪꯗꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯂꯝꯆꯠ. ꯐꯩ ꯑꯗꯨꯕꯨꯗꯤ ꯅꯪꯁꯨ ꯅꯆꯥ ꯅꯨꯄꯥ ꯄꯣꯛꯂꯤꯗꯅ. ꯄꯦꯟꯗꯕꯒꯤ ꯆꯩꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯃꯀꯣꯛꯇꯨꯗ ꯈꯖꯤꯛꯇꯐꯥꯎ ꯂꯧꯁꯤꯟꯕ ꯉꯝꯗꯦ. ꯇꯨꯃꯤꯟꯅ ꯂꯩ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ. ꯅꯄꯣꯛꯅꯤꯡꯗꯗꯤ ꯃꯩ ꯍꯧꯔꯤꯕꯅꯤ ꯂꯣꯏꯅꯃꯛ. ꯏꯕꯣꯆꯧ ꯁꯪꯒꯠꯂꯒ ꯍꯥꯏꯔꯛꯏ ꯍꯟꯗꯛꯁꯨ. ꯃꯔꯝ ꯆꯠꯇꯤ ꯆꯨꯝꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯌꯣꯟꯊꯣꯛꯄ ꯑꯃꯨꯛ ꯇꯥꯍꯜꯂꯤꯕꯅꯤꯅꯦ. ꯃꯥꯅ ꯂꯝꯆꯠ ꯂꯥꯜꯂꯨꯕꯗꯒꯤ ꯃꯃꯜ ꯃꯤꯅ ꯃꯁꯥꯅ ꯈꯪꯅ ꯄꯤꯔꯛꯄꯅꯤ. ꯃꯥꯡꯂꯨꯔꯕ ꯏꯖꯠꯇꯣ ꯀꯟꯖꯅꯕ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯝꯗꯅ ꯂꯨꯍꯣꯡꯂꯤꯗꯅ. ꯂꯩꯀꯥꯏꯗ ꯉꯥꯡꯅꯔꯕꯁꯨ ꯃꯆꯤꯟ ꯄꯦꯟꯅ ꯉꯥꯡꯅꯗ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯏꯖꯠꯇꯣ ꯀꯟꯕꯤꯕꯒꯤꯅꯤꯅꯦ. ꯃꯥꯗꯤ ꯐꯠꯇꯕ ꯅꯨꯄꯥꯗꯨꯒ ꯀꯔꯤ ꯇꯧꯕꯒꯤ ꯍꯣꯇꯦꯜ ꯔꯨꯝꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯋꯥꯍꯪꯁꯤ ꯏꯃꯥꯁꯨ ꯅꯁꯨ ꯅꯨꯄꯤꯁꯤꯗ ꯍꯪꯉꯨꯗꯅ. ꯑꯆꯧꯕ! ꯏꯕꯣꯆꯧ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ. ꯐꯖꯗꯅ ꯈꯣꯟꯁꯨ ꯁꯤꯖꯤꯟꯅꯔꯒ ꯆꯩꯕꯤꯔꯤ ꯉꯥꯡꯕꯤꯔꯤ. ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯕꯗꯅꯥꯝ ꯑꯃꯅꯤ ꯂꯩꯅꯥꯅ ꯐꯪꯂꯤꯕ. ꯕꯥꯁꯨꯃꯇꯤꯅ ꯁꯦꯜ ꯈꯔꯗꯨꯗꯤ ꯂꯨꯍꯣꯡꯕꯗꯁꯨ ꯂꯣꯏꯈ꯭ꯔꯦꯅꯦ. ꯑꯅꯥꯕꯤ ꯃꯌꯥꯝꯁꯤꯒ ꯂꯥꯌꯦꯡꯕꯗ ꯈꯨꯗꯛꯇ ꯍꯣꯡꯂꯦ ꯍꯥꯏꯗꯨꯅꯁꯨ ꯄꯩꯁꯥꯗꯤ ꯆꯞ ꯆꯥꯅ ꯆꯪꯈ꯭ꯔꯤꯕꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯧ ꯌꯣꯟꯕꯒꯤ ꯁꯦꯜ ꯀꯥꯏꯅ ꯑꯃꯨꯛ ꯊꯤꯒꯠꯂꯛꯂꯤ. ꯉꯝꯃꯤꯗꯀꯣ. ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯌꯥꯝ ꯉꯝꯃꯤ. ꯋꯥꯗꯤ ꯏꯉꯥꯡ ꯍꯦꯛ ꯉꯥꯡꯗꯅ ꯃꯅꯨꯡꯗꯗꯤ ꯇꯧ ꯉꯝꯕꯤ. ꯀꯤꯕꯨ ꯀꯤꯅꯦ. ꯏꯕꯣꯆꯧꯅ ꯍꯩ ꯕꯥꯁꯨ ꯏꯃꯨꯡ ꯆꯪꯉꯨ. ꯆꯤꯟꯗꯥ ꯄꯧꯗꯥꯅꯔꯒꯅꯦ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯤ. ꯑꯩ ꯍꯩꯅꯗꯦꯀꯣ. ꯆꯪꯉꯨ ꯏꯃꯨꯡꯗ. ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯏꯕꯣꯆꯧꯗꯤ. ꯕꯥꯁꯨꯃꯇꯤ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯈ꯭ꯔꯤꯁꯇꯤꯅꯥꯗ ꯐꯠ ꯑꯣꯟꯁꯤꯜꯂꯤ. ꯈ꯭ꯔꯤꯁꯇꯤ ꯂꯥꯛꯑꯣ. ꯏꯅꯝꯃ ꯊꯤꯜꯂꯒꯦ. ꯅꯪꯕꯨ ꯊꯣꯡꯒꯥꯟ ꯐꯥꯎꯕ. ꯁ꯭ꯋꯥꯏꯗ ꯃꯍꯤꯛ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩ ꯀꯨꯏꯅ ꯂꯦꯞꯅꯤꯡꯗꯦ. ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯆꯥꯁꯤꯟꯈꯤꯕꯗꯣ ꯑꯣꯅꯤꯡꯂꯛꯂꯦ ꯁꯛꯇꯥꯁꯤꯡꯁꯦ ꯎꯕꯗ. ꯈ꯭ꯔꯤꯁꯇꯤꯅꯁꯨ ꯍꯣꯏ ꯏꯅꯝꯃ, ꯑꯩꯁꯨ ꯉꯔꯥꯡ ꯍꯦꯔꯣ ꯐꯖꯕ ꯑꯃꯒ ꯉꯥꯊꯔꯨꯕꯒꯤꯔꯥ ꯀꯩꯅꯣ ꯀꯣꯛꯁꯦ ꯏꯆꯤꯛ ꯆꯤꯛꯏꯌꯦ. ꯌꯨꯝꯗ ꯑꯝꯇ ꯄꯦꯟꯅ ꯇꯨꯝꯂꯨꯒꯦ. ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯕ ꯍꯥꯏꯕꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛꯅꯤ. ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯈꯥ ꯁꯛꯇꯨꯅ ꯂꯦꯜꯂꯦ ꯂꯩꯅꯥꯗꯤ. ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯍꯥꯏꯕꯕꯨ ꯄꯥꯡꯒꯜ ꯁꯣꯟꯃꯤ ꯃꯕꯣꯛ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯈꯛꯇꯒꯅꯤ. ꯃꯈꯣꯏꯅꯗꯤ ꯀꯔꯤ ꯇꯧꯔꯨꯅꯤ? ꯃꯁꯨ ꯃꯕꯦꯟ ꯃꯈꯣꯏꯈꯛ ꯉꯥꯏꯍꯧꯔꯦ. ꯁꯤꯡꯖꯥ ꯌꯩꯔꯦ ꯂꯩꯅꯥꯒꯤ ꯅꯥꯀꯣꯡ ꯋꯥꯍꯩ ꯈꯨꯗꯤꯡꯅ. ꯄꯤꯔꯛꯄ ꯑꯀꯟꯕ ꯆꯩꯅꯥ ꯃꯌꯥꯝꯗꯣ ꯃꯀꯣꯛ ꯃꯆꯥꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ. ꯂꯦꯞꯅ ꯂꯩꯅꯥ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯂꯦ. ꯆꯤꯆꯦ! ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ! ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯅꯨꯃꯤꯗꯥꯡ ꯍꯟꯖꯤꯜꯂꯛꯂꯤ ꯁꯣꯝꯗꯅꯤ ꯔꯤꯁꯤ. ꯂꯩꯅꯥꯗ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯥ ꯈꯪꯗꯦ. ꯆꯥꯎꯕꯅꯁꯨ ꯍꯥꯏꯔꯨꯗꯦ. ꯍꯥꯏꯔꯨꯔꯒ ꯀꯩꯗꯧꯅꯤ? ꯅꯣꯡꯃꯇ ꯋꯥ ꯉꯥꯡꯅꯕ ꯅꯠꯇꯦ ꯂꯩꯃꯤꯟꯅꯔꯤꯕꯗꯣ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯗꯅ ꯂꯩꯃꯤꯟꯅꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯐꯖꯅ ꯀꯧꯅ ꯉꯥꯡꯅꯕꯁꯨ ꯎꯗꯦ. ꯄꯪꯂꯩꯗ ꯂꯩꯕ ꯃꯑꯣꯡꯗꯨꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯨꯗ꯭ꯔꯦ ꯆꯥꯎꯕꯁꯨ. ꯑꯊꯦꯡꯕꯗꯨꯗ ꯍꯜꯂꯛꯂꯒ ꯆꯥꯛꯈꯨꯝꯗ ꯍꯥꯟꯅ ꯆꯪꯂꯛꯏ. ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯂꯩꯅꯥꯕꯨꯅꯤ ꯃꯍꯥꯛꯅ ꯊꯤꯔꯛꯂꯤꯕꯗꯣ ꯉꯁꯤꯒꯤ ꯎꯗ꯭ꯔꯤ. ꯂꯩꯔꯝꯗꯕꯗꯨꯗ ꯃꯥꯒꯤ ꯔꯨꯝꯗ ꯀꯥꯈꯠꯂꯒꯦ ꯍꯥꯏꯅ ꯁ꯭ꯇꯤꯌꯔꯗꯨ ꯃꯈꯣꯡ ꯊꯥꯡꯒꯠꯂꯨꯔꯦ. ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ. ꯑꯃꯨꯛ ꯍꯟꯗꯣꯛꯂꯒ ꯂꯩꯅꯥꯒꯤ ꯔꯨꯝꯒꯤ ꯊꯣꯡꯖꯤꯜꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯕ ꯍꯧꯏ. ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯗꯦ. ꯈꯖꯤꯛ ꯍꯥꯡꯂꯤ. ꯂꯩꯅꯥꯗꯤ ꯂꯩꯕ ꯅꯠꯇꯦ ꯃꯅꯨꯡꯗ. ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯂꯩꯔꯝꯒꯅꯤ ꯈꯟꯅ ꯃꯊꯃꯣꯏꯗꯨ ꯇꯅꯤꯛ ꯂꯦꯞꯂꯦ ꯊꯣꯡꯖꯤꯜꯗ. ꯃꯈꯨꯠ ꯇꯞꯅ ꯂꯥꯝꯗꯨꯅ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯗꯣꯛꯏ. ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯔꯤꯁꯤ ꯄꯤꯁꯨꯝꯗꯣ ꯈꯪꯁꯨꯛ ꯁꯨꯏ. ꯇꯥꯟꯖꯥꯗꯨꯃꯛꯇꯗ ꯀꯧꯔꯛꯏ. ꯏꯕꯨꯡꯉꯣ! ꯔꯤꯁꯤ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ. ꯆꯥꯎꯕꯅꯤ. ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯀꯩꯗꯧꯔꯦ? ꯔꯤꯁꯤ ꯈꯖꯤꯛ ꯏꯀꯥꯏꯕꯒꯨꯝ ꯇꯧꯏ. ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯂꯩꯅꯥ ꯀꯗꯥꯏꯗ ꯂꯩ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ. ꯀꯀꯥ, ꯃꯥꯗꯤ? ꯇꯥꯡꯅ ꯍꯪꯕ ꯋꯥꯍꯪꯅꯤ. ꯆꯥꯎꯕ ꯔꯤꯁꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯏꯕꯦꯝꯃꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯅꯦ. ꯔꯤꯁꯤ ꯐꯤꯡꯅ ꯍꯪꯂꯛꯏ. ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯕ? ꯆꯥꯎꯕ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯔꯤꯁꯤꯗ ꯉꯁꯥꯏꯒꯤ ꯄꯥꯎꯗꯣ ꯑꯃꯠꯇ ꯆꯤꯠꯊꯗ ꯍꯥꯏꯔꯛꯏ. ꯌꯥꯏꯁꯅꯥꯅ ꯊꯤꯅ ꯐꯨꯕꯤꯈꯤꯕ ꯑꯗꯨꯐꯥꯎ ꯇꯝꯂꯦ. ꯃꯗꯨ ꯇꯥꯕꯗ ꯔꯤꯁꯤ ꯂꯩꯅꯥꯗ ꯑꯣꯏꯔꯝꯒꯗꯕ ꯐꯤꯕꯝꯗꯣ ꯃꯃꯤꯠꯇ ꯁꯪ ꯎꯔꯛꯂꯦ. ꯆꯥꯎꯕꯅ ꯃꯌꯨꯝꯗ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯍꯥꯏꯔꯛꯂꯝꯃꯤ. ꯂꯩꯖꯔꯁꯅꯨ ꯏꯕꯨꯡꯉꯣ. ꯏꯃꯧꯗꯣ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ. ꯃꯊꯟꯗ ꯇꯨꯃꯤꯟ ꯀꯞꯄ ꯀꯀꯥꯗꯤ ꯇꯣꯏꯅ ꯎꯏ. ꯌꯨꯝꯁꯤꯗ ꯏꯃꯧꯒꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯦ. ꯃꯌꯨꯝꯗ ꯂꯩꯖꯔꯁꯅꯨ.
ꯔꯤꯁꯤ ꯃꯊꯃꯣꯏꯗꯨ ꯉꯁꯤꯗꯤ ꯑꯃꯨꯛꯇ ꯅꯥꯗꯕ ꯆꯩꯅꯥ ꯑꯃ ꯈꯪꯅꯥꯅꯔꯛꯏ꯫ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯥ ꯑꯃ ꯂꯩꯅ ꯂꯩꯅ ꯀꯔꯤꯁꯨ ꯈꯟꯕꯤꯈꯤꯗꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯨꯔꯒ ꯃꯊꯟꯇ ꯅꯤꯡꯉꯝꯖꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯨ ꯐꯠ ꯐꯠ ꯀꯨꯞꯂꯒ ꯄꯤ ꯏꯔꯥ ꯆꯦꯜꯂꯤꯕꯗꯣ ꯃꯥꯡꯍꯜꯂꯤ꯫ ꯆꯥꯎꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯔꯤꯁꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ꯫